Herikon gitara mari suba mapo kumon thorom pangthokre maitai mitai na schedule tribe on bagi matang da wafam kya thamnakre Pau Sandonong Pizari Ethno Heritage Council Herikon gitara mari suba mapo kumon thorom GM Hall Imphal da pangthokre Thorom asiga mari leinena taret suba khangmin nasi iramdam quiz ki final round su pangthokre mapo kumon thorom asida Assam maitai apun balup ki president Wangkhem Sarachandra Herikon ki president Longjam Ratan Kumar amadi Aimol Track Union Manipur ki president RT Akhel Aimol na maroi bamiyoi singoina saruk yaki wangang ki basingna maitai mitai na schedule tribe on bagi matangda wafam kaya fongdok nakre Mitai Maitai indigenous people sing Lairiba Tangkhul Mau Maram Aimol Kabui Mayam Lairiba sing Sigi Marakta Manipuri Haiba Sigi Marakta Manipuri Hindu Amadi Aryan Hindu Haidana Ani Thona Kaidok Payai Hairiba Manipuri Hindu sing ase Hindu Bu Pamjadana Changuba Hindu Bu Pamjadana Laurubani Adubu Aryan Hindu sing asidi Makoi Kaidongaida Aryan sing Sigi Machat Tudegi Hongtok Payaroi Makoi sing ase Aikoi lamdam sidaida makoina supai painingba makoina akal aring siningba makoi mangai haidana leiba madugumba character ama mase miyam mamangda sum tamna sum phongdorakani masi kamai thengnagadagi haiba matamda aikoi yellow mi aikoi lamdam sigi miyam singmi tammi aikoi ichilinau ima amatagi masani haidana leiba aikoi mayam punna thengnamina mathau tai Imphal Jiribam Lambi ki Oriental College gate gi maning thangba lambi gi saruk sing pakthoknaba sarkar na thabak paikhatba hokre lambi asigi nak yeta fit yangkai pakthokani hairi ngasi lambi gi nak yeta leriba dukan amadi yum kaya Imphal West ki DC SDC amasung police lakuna sidokba hokre official singi maikai dagi phongdorakpada lambi pakthoknaba gi thabak asi English maga chamapan marfudara mathoi dagi demarcation tawba hokrabani hairi amaromda sarkar gi thawong adubu lamdam madom gi miyoi kyana pendaba phongdoknarakli Satkiba tang tara marida lambi gi nak yeta leiriba dukan amadi yum sing hongdoknaba mari leinaba singda khangalamlaba matungda ngasi thabak oina paikhalakpani atenba matamgi manungda khanghaudana yum amadi dukan lokthokpagi thabak chatharakpa asi pendaba wafam gaya phongdoknarakli ne bigi minungsi ko kan yaudreba yarase ina kunma chingi single isi hoi leitana khara yumne bai toromani ngagi purusi sinda sero ina idi kathone ba adu akhoi de tare ba saje so de boy sino wani da boy sino me ba ga ne asap ya la kai su sta tare ngari ne ba Chatkiba April gi tang tara mathoi da nungai da maira pai bi singda nongmai kapsin gi ba thodok adugi matangda ngasi nongmagi oiba mifam ama lamyan ba sanglen da pangthokre thodok adugi matangda sem ki ba je sina sinduna pangthokiba thauram aduda nungai maira pai bi gi president athokpam roma mkil gi president ph sakhi Poirei Marol ki president L Memsaubi Kanglei Women's Welfare Association ki president K Memsa amadi Kanglamai ki president Y Lairik Leimana maru oiba miyoi sing oina sarukya ki JAC ki convener Sanjoy Khaidemna thaudodugi matangda chief minister amadi home minister da ayiba cherol pisin krabasu sarkar na thabak amata laukhatri nongmai kapsilam liba miyoi sing sarkar na phaba ngamdrabadi makhoi gi maming amadi leifam sing miyam da khanghallage haiba wafam phawba thamkhrabani haiki Zatkiba miyagi tangani amadi tang tara humdoi amadi tara marigi lonaba ahingda amuk hana nongmai kapsin bagi thaudok laikre thaudok adugi tungda miyamna lambi tawkhai duna thingjin bagi thabak chathari pamdaba thaudok thorak trungaida athuba matamda police outpost ama thambaga loinana sarkar na mityeng changbiyu haiki Sigi Michael the Akana Tamsiri Bamba Dudi, Makoy Omsi Paba, Pabam Lord Cray Haragasu, Akoi Lord Cray Haga government. Lokapon to Tava permanently, Logan over decision, Lobiraga, Adugi, Chana Patatu, Tobiraga, Musibiro in a Lotopiro, Lautodragadi, a quail of Toxerage, Police Department, Dragadi, a quail of Jergavini, Aquina Garsani, Wapunzi, 1993 Matum the Su, Tungai Pragasing, Awana, Yam Kanki, Tongan forcing his side, Yam Nekai, the Nupda, the Napa, the Topa, Lady, Laman, the Susunadi, Maintain the Propusulate, maintain Pangalam to give Sulate one and no Sulate. Adu Matungi impact delay, a quay consider, and Hosishu, Karilapino Kandi. Yamsi, now can be Bible with Hori, Nungay the Labor, Aisham Yona, Miam Punama, Mironda, Punama share,
ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯤ 1993ꯒꯤ ꯃꯦ ꯇꯥꯡ 3ꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯅꯪꯈꯤꯕ ꯑꯋꯥꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯔꯣꯟꯕꯤ ꯍꯦꯛ ꯇꯥꯔꯕ ꯑꯉꯥꯡꯁꯤꯡꯗꯒꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯪ ꯈꯨꯠꯅ ꯂꯥꯛꯄ ꯐꯪꯂꯕ ꯑꯍꯟ ꯐꯥꯎꯕꯁꯦ ꯃꯁꯤ ꯑꯗꯨꯝ ꯃꯤꯄꯥꯏꯅꯔꯒ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯊꯔꯛꯇ ꯃꯤꯍꯨꯟꯁꯦ ꯆꯣꯡꯉꯒ ꯂꯩꯕ ꯄꯣꯠꯅꯤ. Mangasuba Suk State Level Spelling Competition 2016 Manipur University gi MIMS Hall da mai pakna pangthokre hairi category ani thokna khaidoktuna pangthokhiba competition aduda category A da Irom Linda Wangwang Ahanthem amadi Soibam Rose da nuna ahanba ani suba amadi ahum suba takre hairi loinana category B da Yaifabi Mayengbam RK Joysri amadi Priscilla Thangjamna ahanba ani suba amadi ahum suba takre hairi pauge marakthana tema break amatang. Wanted some electronics mechanics for repairing ISTV set-top boxes at different places: Bisnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Constipate season review. Constipate season abada manung san manungai taba constipation problem kohan mangami. Itan tanba manung san taba singusu kohan mangami. Nomada tumam daida lubu saba ising glass amada chamas ama natraga ani dan thadaraga sizinabio. Constipate. Unique Education CBSE Sega Road Kojeng Hazari Lekai opposite Sanga Express. 5 months CBSE 11 and 12 Science, 3 months CBSE 9 and 10 SA1 starting from 12 May 2016. Vacation course for Navodaya Sainik and Outsider 2nd May 2016. Girls hostel in the same block. Boys hostel and van service available. Oza Pain Relief Ointment Khwang naba, kok sikpa, tang sikpa, khu naba ni singbada sinaba yarba, lipsap grupna puthok saba Oza. Breaking matung da taram namu oksari. Food Security Act ki cheng lupa ahum gi mathakta yonba sing ain gi oiba charak bi gani haina Hill Area Committee ki Vice Chairman Tamai Kendra gi MLA Jet ki Khonbong Niumaina Tauksem Subdivision ki ADC segment ani ki cheng yen ba hawdokpa amasung nonglei nungsit amadi len na sokhan kraba yum singda tengwang yen thokpa gi thoromda phongdokre. Tauksem Subdivision gi oinam long amasung Phyton ADC segment gi fair price sok mathau hauba amasung nonglei amadi len na sokhan laba yum tanipan supna anida tengwang pibagi tongan ba khul singda pangthokhiba thorom singda Phyton ADC gi member Haling Donglen oinam long ADC gi member Taninang Gangmei Tauksem gi SDO Santikumar na saruk yaki SDO Santikumar na Tauksem Subdivision asi mobile network phangdaba amadi passenger service laitaba khunna ayamba oibana April tang kulhumdoi dagi kunma pan phawboda thokiba nonglei amadi len na sokhalaba yumgi chada humpurom tamaki report phangle Machet oina sokhalaba singda lupa lising ani chahum pulap tekraba singda lupa lising tara gi mateng pibani Thawdok thokraba matung numit humni gi matungda report sembana asokpa khudingma konsenbada kudong sahandre haiki ki Khonbong Niumain haiki bada Food Security Act asi India gi miyoi amata chara helhanba yaroi haibagi pandamda hawdokibani BPL gi oina miyoi amada thagi oina cheng kg manga AAY gi imung amada cheng kg kontra lupa ahum da pigadabani kanagumana cheng mamal hena yonba natraga cheng wa na pirabadi ek asigi makhada cherak phangangani haiki Rationing agent akrabay na cheng mupung phana pibang ngabini card matung ina cheng chi allocation tawbani card mi kya lebra card masing matung ina allocation piba cheng che nga gumana ai gini ma gini ekhui sangsang gini na lokhuk radi asi food security bill che ekhui iram dam da success to wi yaroi prinzagi pot ni ek oina thukhrabani ekhui gi saruk haina kapadi hajaroi yaroi asidi prinzagi pot ni haina asumaina kumthuk piyo haiba appeal che tunga ba organization da asumaina hainengi Cultural Forum Manipur gi yangkhini pan suba mapo kumon thorong mari leinana Manipuri literature gi Love and Lust haiba theme da symposium ama Chandrakriti Auditorium da pangthokre thorom adu da PDA gi chairman Mangi Babu MLA L Ibom Chana maru oiba miyoi sing oina saruk yaki wangang khiba singna phongdok na khibada
lamdam asigi literature asi mapung phaba amasung awang bathakta ayiba singna thagaliba si punna khangminabagi pandamda symposium asi pangthokpani haiba wafam sing phongdoknakhi thanga kendra gi MLA su oiriba PDA gi chairman mangi babuna sahitya gi pukai hena mapung phahanaba hotnamina batangai fade haiki universal love ka romantic love ka ani gi marta khitang khenam si romantic love sina khara possessive oiba adum mapora ma yawmudong na toy sina nuksibase ai khaktigi oiningba miyam da oiningdaba suma mayam ma universal love na punma pun nuksiba porama sumba ani gi khenaba khadi leibadongna towi tamthira wa sanga kaya maram mama macha nuksiba marum pang nusinaba akoi adum khangi adubu miyu ba habisina mokoi dagi thodo hido gyan amai khoina leibani na akoi na masibu mayak sengna akoi na puthoga utpam bagi wani hai MSPDCL amasung MSPCL gi sinmi singi khuchuman matam chana phangan biyo haina Manipur Electricity Employee Union na thadorakwa cherolamana marilena basingda appeal tawrakli Tagyal khongban maning lekai da leibi KH Santi Kaubi Sahi Nifuni Thoram Surabi nupi amagi masagi anaba layang bada changba senpham BJP ki active member Bijoy na puthoktuna ngasi dagi rims da layang ba hokre amta laite ayun da khudok chaba mo laite hujinda siji mangai ra yi khudong chaba phangba ko anaba layang biduije simang are ai khudong chaba phangba lokhabi lon du phangde adagi kharamna lokhabi yung kai chabagi phangi hanai go adu se phangi bisu laite ayun da amta laite khudong chaba simang are ye go amata laite sakang ma gaidagi Handloom Promotion Council Manipur na puthokwa Manipur Handloom Mark ngasi Manipur Press Club ta release tawkre thawramaduda Handloom Imphal East ki Project Manager S Sunilal hanagi Handloom ki Deputy Director oiramba S Manau bi yauna miyoi kya na sarugya ki wangang ki basingna phongdokna ki bada Manipur Handloom ki mark ama leirabanina mapan gi miyoi singna Handloom gi pot sing leiba matamda Manipur ki pothok singbu ningthina khangba ngamlagani haiki si panthoi khongul lai ba puya du dagi lauthoga panthoi bina mirang na sari ba mahum gi mawung gi yeng hairaga phisa ba hauthing haibagi puya du da yawba maduda paste tawraga hairiba manuscript na saugatba aduga controversial oidaba Manipur da leiba community kuding mangna adum sinaba yaba potni haibasi ekoi tana jaraga haibu posi thongna ba sinjabani Samurong makhal lekai gi Nambul Turel maya da siramba miyoi adu moirang mayum tawba kauba Samurong awang lekai dagi chahi 65 rom suraba miyoi mo oiram le hairi Maroi ba paw amukhana Herikon gitara mari suba mapo kumon thoram pangthokre maitai mitei na schedule drive on bagi matang da wafam kya thamnakre Ining tabiru punam po amukah nakrum dari